MSA ga wari sanarunaba CSO ge team Delhi da thongkhre amuko Fox ko komi khongbu aimina khre kumja 2023 gi May 3 dagi hauraga Manipur da thokliba kanglup anegi ongkhatnaba sigi warusina mapuraknaba gi matangda Union Home Ministry gi makok thongba official singa unarunaba civil society organization gi team ama New Delhi da thongkhre New Delhi da thongkhraba mioi taramapon saba mihut kangbo da coordinating committee on Manipur integrity ko komi All Manipur United Club Organization amuko amasung Federation of Civil Society kanglaipak Fox ki mihut sing yauri hiram asigi matangda ngarang CSO sing asigi mihut kangbo amana pawmi sing da hai Manipur da thokleba wathok aseloi senaba Ministry of Home Affairs ka wari sanaduna lakpagi makha chatharpo oina June 13 da amu hana wari sanana bakhang halakpani Home Ministry official singda kari karamba wafam thamgadagi haibagi matangda kokomi amuko amasung Fox ki oiba punba mifam ama pangthoktuna khana nainaba laikre hayengdagi hauna nungthilda Union Home Ministry official singa wari sanabada saruk yagadoriba singe manungda kokomi gi mioi taret amuko gi mioi taret amadi Fox ki mihut manga yauri center gi lusingba singa unaduna wari sanagadoriba sigi matangda kokomi gi convener khoraijam athaubana hai hanadagi hauna center na thabakta onthokani haina thajaba pikiba wafam Haujuk Pau Tabak on Toraktabugi Matang the Pukatkani, Amukogi senior member Sograpam, Bubo Nahai, Manipurgi Miamgi Apamagi Matung in a CSO sing Amato in a Punsilaga, Mioi Tarama Panasaba, Mihut Kangbu Ama Dili the Satula Ministry of Home Affairs Kimakok Tombul Singbusing Unanaba, Pire Blauropani, Miamgi Apamagi Matung in a CSO sing Amato in a Punsilaga, Lambda Masida Tangduli Taba Piba Mama Atuba Matanda Puraknabagi, Matanga, Marik Jumbawa Punkaya, Home Ministry Gimakok Tombo official sing da taksel logani haina Fox ki maikai degi BMGI masahana phongdokhe Mineral Koila puthokpada center da mateng panggadori Manipur yauna awang nongpok lamdam da mineral amasung Koila mapung phana puthokna ba thorang lokhalakpada center na angamba thakta mateng panglagani haina Union Minister for Coal and Mines G Kisan Reddy na phongdokre Guwahati da pangthokpa anisuba North East Mining Minister Conclave ki ninisanba numita minister na wafam ase phongdokhibani mahangna hai khongjil yangna mining infrastructure semga sagatpaga loinana atenba matamgi manungda project ki clearance piduna eco friendly oba maongda thabak Tauna Batharang Lokalabadi Prime Minister Narendra Modi gi Viksit Bharat 2047 Mangphau Nahan Bangangani Manipur Assam Arunachal Pradesh Meghalaya Mizoram Nagaland Tripura amasuk Sikkim di India gi tanglabalan ni haina paladuna Minister na hai center na North East region gi state singa khusamnaduna thabak tawrabadi maikai kiyadagi sales zauna invest torapaga loinana naharol kya thabak piba ngamduna chakhatpa lamdam ama soidana oihanba ngamgani North East Conclave ta saruk yakhiba state nipan gi minister amadi senior official na mapung phaba road map ama puthokuna awang nopok ngamdamdagi tongan ba mineral sing amasung Koila puthokna ba wafang kop na khananai na khi tanglaba mineral kayamarom marangkai na lairiba awang nopok lamdamdagi Koila amasung tongan ba mineral sing pekpagi thorang lokhatpada eco friendly oiba pambai sijinaduna akoibagi sing nungseta akaiba thohandana ba honabagi tangai phudab lai haina su mahakna phongdokhi Coal and Mines Ministry gi Additional Secretary Sanjoy Lohiana hai Geological Survey of India Mineral Exploration Corporation Limited amadi state agency sing na khusam narabadi atenwa matamgi manungda tanglaba makhalgi mineral sing puthokpada awang nopok lamdambu ina khunba amasung nungai yaphaba lamdam ama oihanba ngamgani haina phongdokhe Lambi semdabagi miyamna wangkhai lambi da sambal khajilaga thamkhre lengak leinei matamdagi president role thamlakpa thamari ron haukraba phawbada Imphal ge andro parking dagi kongba phawbada leiriba yamna maru oikraba lambi ase semjindana asum thamlakpadagi khoi saunaraba miyamna lambi sambal khajilaga thamkhre lambi ase ge phibam hana dagi hauna phatana leiringai serakta handakta thokiba iching esaw amasung sukiba nungju aduna maram oiraga lambi ase ge mapham kayamarum om saraga leiri ising thumjilaga leiba maramna kom adu kayam Haiba Khangdabadagi Nupi Angang Sing Nagari Masa Thousilubada accident kaya ama thoktona laikanaba laikre Haujak Sulambi ase gari chapa yabagi phibam laitre Manipur lengakta semna naba hanjin hairabasu kanamata tabidre maramaduna miyamda khudongthiba thoktana ba amasong lengak ki punik jang sinboina lambi ase sambal khajilaga thambani haina local volunteer amana hairi
Prime Minister lakani haibasina asumbo oirabadi taramna okli haina sanjoina phongdokkhre mathang tha July gi angan ba sarukta Prime Minister Manipur da lakpa yai haba paw asina asumbo oirabadi isagi maikai dagi Modi bu taramna okli haina mamangi assembly da kumbi kendra da mirep oikiba ahanthem sanjoina phongdokkhre mahana makhata na hairibana angang da ngamok pijaraga themagum project khara sangaba kharana jatra hulaka Manipur miyam bu themge khanbo oiragadi madu miyam na hena warogani PM gi khongsa da se Manipur da popular government ama sembagi Minister wasak lobagi oina lakpa khongsat oibiu koki militant sing na haukiba sahi 2023 May 3 dagi hauna mayum makai tumna mai thadok bidana relic camta sahi ani hena wana lerakhiba kanglup ani maki lising homfu hen bagi IDP sing magi mayum da hanjinduna mahausagum tangdu laitana leiba ngamnaba mayum makai nauna sabiba mangkhiba potsai maram thampuna maki compensation matik sana pibiduna amuk hana nuai fana khunda laitana leiba phangnaba asobo financial package ama pibiramo maduna sahi ani hena mirai biruraba awaba khangliba miyamna thagatnagani Manipur da permanent peace puraknaba kuki arm group singa tawnoriba su abrogate tawre lauthokpiu sugi maikhum uplaga kuki arm militant singna khwaidagi hena tamthiba terrorism chathaduna pikliba tha nipan da suriba angang sing phawba minungsi leitana hatpiba numpi kayabasu tamthina sarak tambibada natana sanga gum hatpiba punama si sugi marumda chathariba inhuman oiba thabak singni Manipur gi ngangkhai amasung apunbagi saktam matam maki oina tekta kaidana lainaba Indian Constitution ki Article 3 semdoktuna akhanamba provision ama Manipur gi dama hapsinna ba July 19 dagi phamba haugadoriba parliament mi phamda bill oina puthokadabani haina lauthokpiramo Manipur da logi wangbada Bangladesh amasung Myanmar dagi sanglakpa mitop sing 2027 gi assembly mikhal mamangda khangtoktuna maramda halan khigani haibagi thabak ngasidagi haure haida lauthokpiyo hairi Delhi da khusem gi nong tahan gadori Delhi da nongset seng da bagi chang asi hengalakliba asi thenglana ba mathang tha July 3 dagi July 13 phawba cloud seeding tawduna ahan bo ena khusem gi nong chuholagani haina Delhi gi environment minister Majinder Singh Sirsana phongdokkhre wahana makhata na haikeba da cloud seeding tawbagi plan ase IIT Kanpur na IMD Pune da lankhatkhre mathang tha July 3 phawbadi cloud seeding tawbagi condition sing adu phangba ngamde adum oinamak weather forecast ki matungina July 3 dagi 13 phawdi sabsana condition phangba ngamgani habagi thajaba lei hojik plan tawriba matam asida khudong charudaba leirabadi atopa matam ama lepnaba director of civil aviation na khangat khibasu leire panba yabadi Delhi da hawa nungsit sengdabagi sang ase ka hena wangkhalapuna maram oiraga mathang tha July amadagi petrol pump singda sahi tara diesel gari sing aduga sahi tara manga helaba petrol gari sing thau hanba thinglagani hana laukthokrabani loinana masigi oiba tonganba SOPM semduna petrol pump khudimakta hairiba sahi helaba gari sing ase thau hanba yararo haina iduna display tawgadabani haina transport department gi maikai dagi khanghan khrabani Urea pusilakpa gari sing panduna leire haidi Brahmaputra Fertilizer Corporation namrup upper Assam dagi Manipur gi oina urea pusilakna bagi private dealer oina leiriba sing asina haukiba yum sakaisa numitagi Dimapur tamna train gi khotangda pusilakiba urea har sing National Highway 37 Imphal jiribam lambi satok sin tawba yadabana maram oiduna hojik panduna leire haidi hairiba urea half rack asi jiribam train station phawbu pusilaklaba hawba matungda truck gari sing da hapa loiduna Imphal Jiri Lambi da Imphal yauna pusilakna bahonabada Jiri Lambi gi mafam kharada chingning khaibagi thodok thokpadagi har gari sing asi Imphal Europe yadaduna leiribani hairi pawosina hairiba urea half rack asi pusilakpa tarabadi hojik lamdam asigi lomi singna urea marang kaina phangdabagi awaba mayangnariba ase kokhanba ngamgani hairi Red zone da lairiba khunja kaya na mari leinaba bank tagi lauruba modar loan gi senpham khonggatpa matam khara lepi na bahajarakle Manipur da thogliba sahi ani helaklaba irang sina awaba kham thengna mayok na halaba loinana Imphal East district ki red zone gi manung san na lairiba sabungkho khunjau khunau santi khongman sana sabi thamna pokpi amadi yengang pokpi da lairiba longmi sinmi kaya na mari leinaba bank tagi modar loan gi senpham lauruba se khonggatpa matam khara lepi na ba khunja singna apil tawrakle khunja kaya na pokses da phongdoropogi matungina di Pradhan Mantri Morda Yos Morda Loan asi Lamlai Kendra ki manuk sana Lamlai Napet Palida Lairiba Rural Bank tagi lauki lauriba loan gi senpham asi lupa lising yang khaidagina lak ama phawbu gi senpham ni hairiba senpham asina phisa loan sa ok ye loiba amadi atai senpham kaya da thadaduna sentok lambi oina ba Morda Loan gi senpham asi laukibani adubu Manipur da thogliba irang asina maram oiduna mathakta pankriba red zone da lairiba khunja sing lau singu bagi thabak tawba ngamdabata natana sel thokham oigadaba senpham amata
mai pakna pangthokpa ngamdabadagi hojik awaba phibam ama mayoknaduna leire haidaba matam asida bank ke kangbuna loan laukiba senpham adu yamna toina khomgatpagi thabak chathari adubu loan lauruba praja singna loan ge senpham piba ngamdaduna leire maram aduna matam khara sa pharakpa khunjam yamna mapan thokna subonomba yaraglaba matamda loan ge senpham pikhatnaba honajage maram aduna matam kharadi mari lenaba bank na loan ge senpham khomba lepina basu haijarakle Kukizo singi yamna maru oiba lambi tipaimuk lambi tatkhre haina social media singda thaganarakre Manipur dagi sanaroi boxer ani amadi coach amaka World Boxing Cup Kazakhstan Astana 2025 da saruk yagadore boxer singadudi sanamasa female 70 kg Zadumani male 50 kg coach aduna Gita Devi STC khumanne